ꯄꯨꯁꯄꯥꯅ ꯃꯐꯤ ꯂꯣꯏꯅ ꯂꯧꯊꯣꯛꯍꯜꯂꯒ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯁꯦꯀꯥꯋꯠꯇꯣ ꯌꯥꯝꯅ ꯁꯥꯎꯔꯒ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯍꯨꯏ ꯑꯃꯅ ꯁꯦꯀꯥꯋꯠꯇ ꯌꯥꯝꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯁꯥꯔ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯁꯥꯔꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯨꯗ ꯍꯨꯏꯁꯦ ꯃꯁꯛ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯁꯦꯀꯥꯋꯠꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯍꯨꯏ ꯑꯗꯣ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯦꯀꯥꯋꯠꯅ ꯍꯥꯏꯔꯛꯏ, ꯆꯠꯂꯣ, ꯄꯨꯁꯄꯥꯅ ꯑꯩꯈꯣꯏꯗ ꯅꯍꯥꯟ ꯁꯦꯜ ꯄꯤꯔꯝꯕꯗꯣ ꯑꯗꯨꯒꯤ ꯈꯥꯎꯗꯣ ꯄꯨꯂꯞ ꯄꯨꯔꯒ ꯂꯥꯛꯑꯣ꯫ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯄꯔꯞ ꯆꯠꯂꯒ ꯄꯩꯁꯥ ꯌꯥꯎꯕ ꯕꯦꯒ ꯑꯗꯣ ꯄꯨꯔꯛꯂꯝꯃꯤ꯫ ꯕꯦꯒ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯍꯩꯗꯣꯛꯂꯒ ꯁꯦꯀꯥꯋꯠꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯁꯥꯔ, ꯄꯨꯁꯄꯥꯒ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯃꯥꯅ ꯄꯤꯔꯛꯄ ꯁꯦꯜꯁꯤꯡꯁꯤꯕꯨ ꯁꯥꯔꯅ ꯃꯩ ꯊꯥꯗꯣꯛꯏꯁꯦ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯄꯨꯁꯄꯥꯒ ꯑꯩꯒ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯒꯤ ꯁ꯭ꯃꯒꯂꯔ ꯇꯧꯕ ꯀꯅꯥꯃꯠꯇ ꯌꯥꯔꯣꯏ꯫ ꯁꯥꯔ, ꯄꯨꯁꯄꯥꯗꯤ ꯂꯝꯗꯝꯁꯤꯗ ꯄꯣꯛꯄꯅꯤ, ꯃꯥꯗꯤ ꯆꯤꯡꯗ ꯆꯥꯎꯔꯛꯄꯅꯤ, ꯑꯗꯨꯅ ꯎꯃꯪꯒꯤ ꯂꯝꯕꯤꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏ ꯈꯪꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯦꯟ ꯔꯣꯗꯇ ꯄꯣꯔꯛꯇꯕꯤꯗ ꯎꯃꯪꯒꯤ ꯂꯝꯕꯤꯔꯣꯝꯗꯒꯤ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯗꯣ ꯄꯨꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯅ ꯂꯩꯕ ꯆꯦꯛ ꯄꯣꯁꯇꯗꯤ ꯃꯥ ꯃꯄꯨꯟꯁꯤꯒꯤ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯗꯣ ꯄꯨꯔꯒ ꯆꯠꯍꯜꯂꯔꯣꯏ꯫ ꯃꯥ ꯈꯪꯅꯤ ꯃꯥ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯁꯦꯀꯥꯋꯠꯅ ꯄꯨꯁꯄꯥ ꯍꯣꯏꯒꯤ ꯒꯥꯔꯤ ꯂꯥꯛꯄꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯨꯞꯅ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯐꯖꯅ ꯆꯦꯛ ꯇꯧꯁꯤꯀꯣ꯫ ꯄꯨꯁꯄꯥ ꯍꯣꯏ ꯀꯥꯡꯕꯨꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯗꯣ ꯄꯨꯔꯒ ꯆꯠꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯃꯇꯥꯡ ꯑꯗꯨꯗ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯨꯄꯥ ꯑꯃꯅ ꯕꯦꯒ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯏ, ꯀꯅꯥꯅꯣ ꯑꯗ ꯂꯩꯁꯦ? ꯀꯧꯁꯤꯜꯂꯣ, ꯑꯁꯤ ꯀꯧꯁꯤꯜꯂꯣ꯫ ꯅꯨꯄꯥ ꯑꯗꯨ ꯀꯣꯟꯁꯇꯦꯕꯜꯅ ꯄꯨꯁꯜꯂꯒ ꯆꯦꯛ ꯇꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯒꯟꯖꯥ ꯄꯨꯔꯒ ꯆꯠꯂꯝꯃꯤ꯫ ꯍꯣꯏ, ꯀꯩꯅꯣ ꯅꯣꯏꯁꯤꯗꯤ? ꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯀꯥꯔꯛꯇꯦꯅ꯫ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯀꯥꯗꯅ ꯁꯤꯒꯨꯝꯕ ꯀꯔꯕꯥꯔ ꯇꯧꯔꯤꯁꯤ ꯀꯩꯗꯧꯕꯩ ꯅꯣꯏꯅ? ꯅꯣꯏ ꯁꯤꯅꯤꯡꯕ꯭ꯔꯣ? ꯍꯧꯖꯤꯛꯃꯛ ꯀꯥꯞꯊꯣꯛꯎꯔꯣ? ꯁꯦꯀꯥꯋꯠꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯣ ꯌꯥꯝ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯁꯦꯀꯥꯋꯠꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯀꯣꯟꯁꯇꯦꯕꯜꯁꯦ ꯃꯉꯣꯟꯗ ꯇꯦꯛꯁ ꯄꯤꯔꯝꯃꯣꯏꯒꯤ ꯀꯣ, ꯅꯠꯇ꯭ꯔ ꯅꯣꯏ ꯁꯤꯖꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯀꯥꯋꯠꯀꯤ ꯄꯥꯔꯁꯦꯟꯇꯦꯖ ꯈꯥꯏꯔꯝꯃꯒ ꯅꯨꯄꯥ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯔꯦ꯫ ꯃꯁꯤꯒꯤ ꯍꯥꯏꯋꯦꯁꯤꯗꯅꯦ ꯅꯣꯏꯅ ꯄꯨꯅꯤꯡꯕ ꯄꯣꯠ ꯄꯨꯕ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯄꯨꯁꯄꯥ ꯍꯣꯏ ꯀꯥꯡꯕꯨꯒꯤꯗꯤ ꯀꯔꯤꯝꯇ ꯄꯨꯍꯜꯂꯣꯏ ꯑꯩꯅ꯫ ꯁꯣꯝꯗꯅ ꯄꯨꯁꯄꯥꯒ ꯀꯦꯁꯞꯀ ꯃꯤꯇꯤꯡ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯁꯄꯥ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯗꯨꯒꯤ ꯁꯔ ꯁꯦꯀꯥꯋꯠꯇꯣ ꯀꯤꯔꯦꯛ ꯆꯨꯕ ꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯦꯅꯦ꯫ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯥ꯫ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯔꯤꯕꯅꯦ ꯅꯍꯥꯟ ꯑꯟꯗꯔꯋꯥꯌꯔ ꯁꯦꯠꯍꯜꯂꯒ ꯁꯣꯔꯣꯛꯇ ꯆꯠꯍꯟꯕꯒꯤ꯫ ꯃꯥ ꯑꯩꯉꯣꯟꯗꯒꯤ ꯂꯃꯟ ꯈꯨꯝꯒꯦꯅ ꯈꯤꯇꯪ ꯁꯤꯡꯉ ꯂꯩꯔꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣꯕ? ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟ ꯌꯥꯎꯕ ꯇꯥꯇꯥꯁꯤꯡꯗꯣ ꯑꯃꯇ ꯊꯧꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯃꯥꯅ ꯆꯦꯛ ꯄꯣꯁ ꯈꯨꯗꯤꯡꯒꯤ ꯀꯨꯞꯅ ꯁꯦꯟꯅꯗꯅ ꯂꯩꯔꯦ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯥ ꯄꯦꯇ꯭ꯔꯣꯂꯤꯡ ꯌꯥꯝ ꯆꯠꯂꯦ ꯍꯥꯏꯅ ꯖꯤꯞꯁꯤꯗ ꯇꯣꯡꯉꯒ꯫ ꯑꯁ ꯆꯠꯅꯤꯡ ꯆꯠꯆꯁꯅꯨꯗ, ꯃꯥꯅ ꯆꯠꯂ ꯀꯩꯗꯧꯗꯣꯏꯅꯣ? ꯒꯣꯔꯃꯦꯟꯒꯤ ꯊꯥꯎ ꯇꯤꯡꯉꯒ ꯀꯩ ꯀꯥꯟꯅꯅꯕ? ꯑꯗꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯑꯩꯅ ꯃꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤꯅꯦ ꯀꯟꯁꯇꯦꯕꯜ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯦ, ꯑꯗꯨꯅ ꯑꯝꯇ ꯆꯠꯂꯒ ꯎꯅꯔꯨꯁꯣ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯎꯅꯔꯨꯒꯦ꯫ ꯑꯗꯣ ꯄꯨꯡ ꯀꯌꯥ ꯑꯗꯥꯏꯗꯅꯣ? ꯄꯨꯡꯁꯦ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯄꯨꯡ 10-11 ꯁ꯭ꯋꯥꯏ ꯆꯠꯂꯣ, ꯑꯗꯨꯒ ꯁꯦꯜꯁꯨ ꯈꯔ ꯄꯥꯏꯀꯣ꯫ ꯍꯣꯏ ꯄꯨꯁꯄꯥ, ꯍꯣꯔꯦꯟꯗꯣ ꯆꯠꯂꯒ ꯀꯟꯁꯇꯦꯕꯜꯗꯣ ꯑꯩ ꯎꯅꯧꯔꯒꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯀꯦꯁꯞ ꯑꯗꯣ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯁ, ꯂꯥꯛꯇꯦꯍꯦ ꯃꯁꯤꯒꯤ ꯄꯨꯂꯤꯁꯁꯤꯁꯨ! ꯐꯅꯌꯥꯝ ꯀꯨꯏꯔꯦꯃꯦꯅ ꯉꯥꯏꯔꯛꯏꯁꯦ꯫ ꯏꯪꯅ ꯃꯔꯣꯝ ꯏꯪꯁꯤꯜꯂꯛꯄꯅꯦ, ꯑꯩꯗꯤ ꯃꯣꯖꯥ ꯐꯨꯔꯤꯠ ꯈꯛꯇꯪꯒ ꯂꯤꯠꯂꯒ ꯂꯥꯛꯄꯒ꯫ ꯍꯟꯗꯛꯇꯤ ꯏꯪꯊꯝꯊꯥꯁꯤ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯍꯦ꯫ ꯀꯦꯁꯞꯅ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯣ, ꯅꯪ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ? ꯑꯩꯗꯤ ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯕꯅꯦ꯫ ꯁꯦ, ꯄꯨꯁꯄꯥꯅꯅꯦ ꯅꯪꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯦ, ꯄꯥꯏꯁꯜꯂꯣ꯫ ꯄꯨꯁꯄꯥꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯦꯕ? ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯣ ꯃꯁꯤꯕꯨ ꯀꯌꯥ ꯑꯣꯏꯔꯕꯅꯣ ꯃꯥꯅ ꯄꯤꯔꯛꯏꯁꯦ? ꯃꯁꯤꯡꯒꯤꯗꯤ ꯀꯌꯥ ꯁꯨꯕꯅꯣ ꯈꯪꯗꯦ, ꯅꯪ ꯑꯗꯨꯝ ꯊꯤꯔꯒ ꯌꯦꯡꯉꯣ꯫ ꯑꯗꯣ ꯌꯦꯡꯉꯨꯍꯦ, ꯅꯣꯏꯒꯤ ꯁꯔ ꯁꯦꯀꯥꯋꯠꯇꯣ ꯃꯥꯗꯣ ꯀꯗꯥꯏꯗ ꯔꯦꯠ ꯇꯧꯕ ꯆꯠꯇꯣꯏꯅꯣꯗꯣ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟ ꯁꯠ ꯄꯤꯔꯛꯎꯀꯣ꯫ ꯅꯪꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯏꯈꯩ ꯅꯪꯒꯤ ꯑꯩꯈꯣꯏꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤ ꯀꯣ꯫ ꯍꯥꯏꯔꯛꯇꯗꯤ ꯀꯩꯅꯣ? ꯄꯨꯁꯄꯥꯅ ꯁꯦꯜ ꯑꯗꯥꯝ ꯄꯤꯔꯁꯤꯕꯨ ꯁꯔ ꯁꯦꯀꯥꯋꯠꯅ ꯀꯩꯀꯩ ꯇꯧꯒꯦꯗꯣ ꯑꯩꯗꯤ ꯐꯣꯟꯗ ꯁꯠ ꯍꯥꯏꯔꯛꯀꯗꯣꯏꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫
ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯨꯁꯄꯥꯅ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯜ ꯑꯗꯣ ꯃꯁꯤꯡ ꯊꯤꯔꯒ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯦꯁꯞꯅ ꯁꯦꯈꯥꯋꯠ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯜꯂꯛꯂꯅꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯀꯦꯁꯞ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯁꯤꯡꯁꯦ ꯎ ꯃꯊꯛꯇꯅꯦ ꯂꯣꯏꯅ ꯄꯨꯡꯈꯠꯂꯁꯦ ꯁꯦꯈꯥꯋꯠꯇꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯉꯝꯕ ꯃꯈꯩꯅꯦ ꯂꯣꯏ ꯂꯣꯠꯁꯤꯜꯍꯧꯔꯁꯦ ꯄꯨꯁꯄꯥꯒ ꯀꯦꯁꯞꯀꯅ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯜ ꯑꯗꯣ ꯂꯣꯏꯅ ꯂꯣꯠꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯁꯦꯈꯥꯋꯠ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯍꯣꯏ ꯄꯨꯁꯄꯥ ꯅꯣ ꯃꯌꯥꯝꯁꯤꯗ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯕꯕꯜ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯀꯩꯗꯧꯔꯤꯅꯣ ꯍꯪꯉꯤꯁꯤꯕꯣ ꯍꯥꯃꯦꯡ ꯃꯌꯥꯝ ꯃꯆꯤꯟꯖꯥꯛ ꯄꯤꯖꯒꯦꯅ ꯄꯣꯔꯛꯄꯅꯦ ꯅꯣꯏꯅ ꯁꯖꯤꯛ ꯄꯤꯖꯒꯦꯅ ꯄꯣꯔꯛꯏꯕ ꯍꯥꯃꯦꯡꯁꯤꯡꯗꯨꯗꯤ ꯀꯗꯥꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯃꯠꯇꯁꯨ ꯎꯗꯦꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯍꯥꯃꯦꯡꯁꯤꯡꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯦ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯑꯣꯏꯅ ꯀꯗꯥꯏ ꯇꯥꯟ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯥꯃꯦꯡ ꯀꯌꯥꯅꯣꯅꯦ ꯅꯣꯏ ꯄꯣꯔꯛꯏꯕꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯣ ꯃꯁꯤꯡꯒ ꯊꯤꯔꯦ ꯄꯣꯔꯛꯇꯦꯗ ꯆꯥꯎꯔꯥꯛꯅ 30-40ꯐꯨꯕꯨꯛꯇꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯃꯦꯡ ꯁꯖꯤꯛ ꯄꯤꯖꯕ ꯂꯥꯛꯄꯗ ꯁꯤꯡꯖꯪ ꯄꯥꯏꯔ ꯀꯅꯥ ꯆꯠꯅꯒꯦ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯁꯤꯡꯖꯪ ꯄꯥꯏꯔ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯃꯦꯡ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯂꯥꯛꯄꯗ ꯁꯤꯡꯖꯪ ꯄꯨꯅꯤꯡꯉꯒ ꯄꯨꯅꯤ ꯄꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯣꯏꯒꯤꯅ ꯊꯧ ꯀꯥꯏ ꯂꯩꯒꯦ ꯄꯨꯁꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯦꯈꯥꯋꯠ ꯑꯗꯣ ꯁꯥꯎꯅꯤꯡꯕꯅ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯂꯝꯃꯤ ꯑꯦ ꯄꯨꯁꯄꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇꯕꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗꯒ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯀꯥꯏꯅ ꯑꯩꯅ ꯅꯣꯏ ꯎꯁꯤꯠꯄꯒꯤꯅꯤꯅꯦ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯗꯣ ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯣꯠꯁꯟꯈꯤꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯣꯏꯁꯤ ꯎꯁꯤꯠꯂꯝꯗ꯭ꯔꯕ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯗꯣ ꯅꯣꯏꯒꯤ ꯃꯃꯥꯡꯗꯅꯦ ꯑꯗꯨꯝ ꯄꯨꯔꯁꯨ ꯉꯝꯃꯤ ꯍꯣꯏ ꯄꯨꯁꯄꯥ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯗꯣ ꯀꯗꯥꯏ ꯂꯩ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦꯅꯦ ꯁꯥꯔ ꯁꯦꯈꯥꯋꯠ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯍꯥꯏꯔꯣ ꯀꯔꯤ ꯃꯔꯝꯒꯤ ꯀꯥꯞꯀꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯍꯥꯃꯦꯡꯗꯣ ꯁꯖꯤꯛ ꯄꯤꯖꯕ ꯂꯥꯛꯄꯅꯦ ꯍꯥꯏꯔꯦꯗꯅ ꯅꯆꯤꯟꯗ ꯊꯤꯒꯅꯨ ꯅꯪ ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯄꯨꯔ ꯆꯠꯄ ꯉꯝꯃꯦ ꯍꯥꯏꯗꯥꯏ ꯄꯨꯊꯣꯔꯛꯑꯣ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯑꯣ ꯅꯪꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯅꯤ ꯈꯜꯂꯤꯔꯣ ꯅꯪꯅ ꯅꯣꯡꯃꯩ ꯑꯃ ꯀꯥꯞꯄꯛꯀꯅꯤ ꯑꯩꯈꯣꯏ ꯁꯤꯡꯖꯪ ꯀꯌꯥꯅꯣ ꯅꯉꯣꯟꯗ ꯌꯥꯜꯂꯛꯀꯗꯣꯏꯁꯦ ꯋꯥꯗꯣ ꯈꯔ ꯃꯨꯟꯅ ꯈꯟꯊꯔꯒ ꯉꯥꯡꯉꯣ ꯐꯔꯦ ꯐꯔꯦ ꯄꯨꯁꯄꯥ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯒꯦ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯒꯤ ꯏꯕꯤꯗꯦꯟꯁ ꯑꯝꯇ ꯐꯪꯗꯕꯅꯤꯅ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯊꯪꯗ ꯑꯩꯒ ꯊꯦꯡꯅꯔꯗꯤ ꯅꯪ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯍꯣꯏ ꯁꯥꯔ ꯁꯦꯈꯥꯋꯠ ꯉꯁꯤꯒꯤꯗꯤ ꯏꯕꯤꯗꯦꯟꯁ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯗꯨ ꯑꯩ ꯐꯥꯒꯦ ꯍꯥꯏꯗꯤ ꯐꯨꯜ ꯏꯕꯤꯗꯦꯟꯁꯀ ꯌꯥꯎꯅ ꯐꯥꯕꯤꯌꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯦꯈꯥꯋꯠꯅ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯜꯒ ꯂꯣꯏꯅꯅ ꯄꯨꯁꯄꯥꯗꯣ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ ꯁꯦꯈꯥꯋꯠꯅ ꯄꯨꯁꯄꯥ ꯐꯥꯅꯅꯕ ꯐꯅꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯨ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯄꯨꯁꯄꯥꯗ ꯁꯦꯈꯥꯋꯠꯀꯤ ꯑꯔꯣꯟꯕ ꯃꯌꯥꯝ ꯑꯃ ꯇꯝꯊꯣꯛꯂꯝꯃꯤ ꯅꯣꯡꯃ ꯁꯦꯈꯥꯋꯠꯅ ꯎꯃꯪꯗ ꯆꯦꯛ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯃꯁꯤꯒꯤ ꯎꯁꯤꯗꯤ ꯍꯧꯖꯤꯛꯇ ꯀꯛꯈꯤꯕ ꯃꯥꯜꯂꯤꯅ ꯑꯇꯧ ꯃꯇꯧ ꯀꯔꯝꯅ ꯀꯛꯏꯅꯣ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯤꯕꯅꯤ ꯁꯦꯈꯥꯋꯠꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯦꯛ ꯇꯧꯕ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯃꯁꯤꯒꯤ ꯎꯁꯤꯃꯁꯨ ꯉꯁꯤ ꯀꯛꯑꯝꯕꯅꯤ ꯇꯧꯔꯤꯁꯦ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯄꯨꯁꯄꯥꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯒꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯔꯤꯕ ꯃꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯊꯤꯡꯍꯧꯗꯕ ꯌꯥꯔꯔꯣꯏ ꯁꯦꯈꯥꯋꯠ ꯑꯗꯣ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯤꯕꯅꯤ ꯑꯩ ꯂꯩꯅ ꯂꯩꯅ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯗꯣ ꯐꯅꯥꯝ ꯀꯛꯊꯠꯈꯔꯦ ꯄꯨꯁꯄꯥ ꯍꯣꯏꯅ ꯑꯗꯣ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯉꯩꯗ ꯇꯥꯇꯥ ꯒꯥꯔꯤ ꯑꯆꯧꯕꯒ ꯆꯠꯈꯤꯕꯒ ꯎꯍꯧꯕ꯭ꯔꯣ ꯁꯥꯔ ꯁꯣꯝꯗꯗꯤ ꯎ ꯄꯨꯕ ꯇꯥꯇꯥ ꯒꯥꯔꯤ ꯑꯝꯇ ꯂꯥꯛꯇꯤꯌꯦ ꯑꯗꯣ ꯉꯁꯥꯏ ꯂꯩꯉꯣꯏꯒꯤ ꯇꯥꯇꯥ ꯑꯆꯧꯕ ꯑꯃꯗꯤ ꯆꯠꯈꯤꯌꯦ ꯑꯩꯅ ꯉꯁꯥꯏ ꯍꯪꯕꯗ ꯃꯣꯏ ꯃꯇꯝ ꯈꯔꯗꯤ ꯁꯤꯗ ꯂꯩꯉꯣꯏ ꯊꯥꯕ ꯂꯥꯛꯈꯤꯅꯤ ꯍꯥꯏꯌꯦ ꯑꯣ ꯃꯗꯨꯒꯤ ꯂꯩꯉꯣꯏ ꯄꯨꯕ ꯇꯥꯇꯥꯗꯣ ꯃꯗꯨꯗ ꯃꯣꯏꯅ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯞꯄ ꯄꯨꯔꯝꯒꯅꯤ ꯄꯨꯡ ꯀꯌꯥꯗꯅꯣ ꯃꯣꯏ ꯁꯥꯏ ꯂꯥꯛꯃꯤꯗꯣ ꯁꯥꯔ ꯄꯨꯡꯗꯣ 1:30 ꯁ꯭ꯋꯥꯏꯗꯅꯦ ꯍꯌꯦꯡꯁꯨ ꯁꯨꯝ ꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯇꯧ ꯃꯥꯜꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯁꯤ ꯄꯨꯁꯄꯥ ꯍꯌꯦꯡꯁꯨ ꯉꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯉꯣꯏ ꯍꯥꯞꯄ ꯇꯥꯇꯥꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯗꯣ ꯇꯞꯇꯥꯏ ꯍꯥꯞꯆꯤꯜꯂꯒ ꯄꯨꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯍꯌꯦꯡꯗꯤ ꯑꯗꯨꯗ ꯍꯥꯞꯄꯒ ꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯈꯥꯋꯠꯇꯣ ꯂꯩꯉꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟ ꯍꯥꯞꯄꯦꯗꯣ ꯃꯥ ꯁꯣꯏ ꯈꯪꯉꯝꯃꯅꯤ ꯍꯌꯦꯡꯗꯤ ꯇꯣꯉꯥꯟꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯉꯣꯏꯒꯤ ꯒꯥꯔꯤꯗꯨꯗꯤ ꯍꯥꯏꯖꯤꯜꯂꯨꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯉꯣꯏꯒꯤ ꯒꯥꯔꯤꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯅꯤ ꯅꯪ ꯀꯅꯥꯅꯣꯃꯗꯅꯦ ꯂꯩꯉꯣꯏꯒꯤ ꯒꯥꯔꯤꯗꯣ ꯊꯧꯍꯜꯂꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯆꯦꯛ ꯄꯣꯁ ꯂꯩꯕꯗꯣ ꯑꯗꯨ ꯖꯒꯥꯗꯣ ꯊꯧꯖꯤꯜꯍꯜꯂꯣ ꯍꯣꯏ ꯍꯣꯏ ꯄꯨꯁꯄꯥ ꯑꯩ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯊꯤꯔꯒꯅꯦ ꯃꯗꯨꯒꯤ ꯂꯩꯉꯣꯏꯒꯤ ꯒꯥꯔꯤꯗꯣ ꯆꯦꯛ ꯄꯣꯁꯇꯨꯗ ꯊꯧꯖꯤꯜꯍꯜꯂꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯉꯣꯏ ꯌꯥꯎꯕ ꯒꯥꯔꯤ ꯑꯗꯣ
हाईवेदुदा लाक्लमी लेंगो यावबा गाड़ी अदो हेक यौरपगा पुलिसिंग अदुना खामलमी ना उंगतंग काखलगा मनुंगदा चेमदा तोरो कई कई यावगे दो फनी सर कांस्टेबल अदुना ट्रक अदुदगी चेक तौबा लोयरगा कुमथरक्लमी सर सिदा अंगांगबा चाचंदन मुदी यावे अदो मसिददी पीस अमखतंग यावे कई नोइसिबो सुमदगी पिसम खता सेखावतनासु ट्रक अदो चेक तौबा मतमदा अंगांग बचा चंदनदो अमखतंग यावरमी ओ पुष्पादो अखोइना लंगोई पुबो ट्रक से चेक तौने से मा खंगमनी अदुगिने सुनुतगी अंगांग बचा चंदन से अमखतंग हाबा पिरैसे अदो मागी अतई उ मयामदुदी कदा जखरबा करंब लमीदगी पुथोखरबा मादिया सोमदना पुष्पागा केसवकना अंगांग बचा चंदलदो तुरेंदा थादरगा उमंगलोमदगी पुथोरई याम नोकनिंगेदी इंस्पेक्टर शिकावतो अखोइना करंब लंबीदगी अंगांग बचा चंदन से पुथोइनोना मथा सारा लेरमनी अदुने हाइसे पुष्पा मा खलीदी लेंगो याव ट्रकतुदा चाचंदन पुरा लाएना खलमगनी अदो माना चेक तौबा कांददी सुनुतगी अमखतंग यावरमनी मकोक खरा तांगबगा मादी मथा बजन सारमनी अदुने केशव माना थिंगदना काम थिंगदुरिगे माना हाईवे थिंगनी अखोइना तोप लंबीदा चकनी याद यादरगना इसिंगी लंबीदसु ngasi पुरगा लाइसिनी